ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 29ꯗ ꯁꯨꯛꯅꯨ ꯑꯋꯥꯡ ꯃꯥꯟꯗꯣꯞ ꯂꯩꯀꯥꯏꯗꯒꯤ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯉꯥꯉꯣꯝ ꯅꯦꯕꯤ ꯑꯦꯂꯤꯌꯥꯁ ꯌꯥꯏꯐꯕꯒꯤ ꯃꯤꯍꯥꯠꯇ ꯆꯩꯅꯔꯤꯕ ꯀꯨꯀꯤꯁꯤꯡ ꯂꯣꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯃꯗꯤ ꯖꯦꯑꯦꯁꯤꯅ ꯇꯥꯜꯂꯤꯕ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗꯁꯤꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯗ꯭ꯔꯕꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕ ꯍꯥꯏꯅ ꯖꯦꯑꯦꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯖꯦꯑꯦꯁꯤ ꯑꯣꯐ ꯂꯦꯠ ꯉꯥꯉꯣꯝ ꯅꯦꯕꯤ ꯃꯩꯇꯩꯅ ꯁꯤꯟꯗꯨꯅ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯗꯨꯗ ꯖꯦꯑꯦꯁꯤꯒꯤ ꯀꯟꯚꯦꯅꯔ ꯑꯍꯩꯕꯝ ꯆꯟꯊꯣꯏꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 23ꯀꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯁꯨꯛꯅꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯂꯥꯟ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯉꯥꯉꯣꯝ ꯅꯦꯕꯤꯒꯤ ꯖꯦꯑꯦꯁꯤꯅ ꯇꯧꯔꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯃꯈꯨꯠ ꯆꯠꯂꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯥꯠꯂꯕ ꯃꯇꯨꯡꯗ ꯃꯉꯛꯁꯝ ꯂꯦꯟꯗꯨꯅ ꯃꯈꯣꯏꯅ ꯊꯛ ꯆꯥꯕꯒꯤ ꯕꯤꯌꯔ ꯕꯣꯇꯜꯁꯤꯡ ꯅꯝꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯍꯥꯠꯄꯗ ꯆꯩꯅꯔꯤꯕ ꯊꯥꯡꯕꯩ ꯍꯥꯎꯀꯤꯞ ꯃꯣꯕꯥꯏꯜ ꯅꯝꯕꯔ 8182856292 ꯂꯣꯏꯅꯅ ꯑꯇꯩ ꯃꯤꯑꯣꯏꯕꯒꯤ ꯂꯤꯆꯠ ꯆꯠꯇꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯐꯥꯗꯨꯅ ꯂꯣꯒꯤ ꯑꯣꯏꯕ ꯐꯪꯐꯝ ꯊꯣꯛꯄ ꯆꯩꯔꯥꯛ ꯄꯤꯒꯗꯕꯅꯤ꯫ ꯑꯅꯤꯁꯨꯕꯗ ꯑꯁꯤꯕ ꯃꯤ ꯑꯃꯕꯨ ꯃꯉꯛꯁꯝ ꯂꯦꯟꯗꯨꯅ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡꯗ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯍꯛꯆꯥꯡꯕꯨ ꯁꯥꯟꯅꯄꯣꯠꯀꯨꯝ ꯁꯥꯟꯅꯔꯤꯕ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯒꯗꯕꯅꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯂꯩꯈꯤꯗ꯭ꯔꯕꯒꯤ ꯏꯃꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯄꯣꯁꯠ ꯑꯃ ꯄꯤꯕ꯫ ꯃꯔꯤꯁꯨꯕꯗ 37AR ꯁꯨꯛꯅꯨꯗ ꯂꯩꯈꯤꯗ꯭ꯔꯕ ꯑꯦꯟꯖꯤ ꯅꯦꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯂꯝꯂꯤꯕ ꯃꯐꯝ ꯑꯁꯤꯒ ꯃꯤꯇꯔ 200 ꯐꯥꯅ ꯂꯥꯞꯅꯕ ꯃꯐꯝ ꯅꯠꯇꯦ꯫ ꯃꯁꯤꯗ ꯀꯨꯀꯤꯁꯤꯡꯅ ꯃꯤ ꯑꯃꯕꯨ ꯑꯁꯨꯛ ꯇꯝꯊꯤꯅ ꯍꯥꯠꯄꯗ ꯀꯔꯤꯒꯤ ꯈꯪꯗꯕꯅꯣ? AR ꯂꯩꯕꯅ ꯃꯩꯇꯩ ꯑꯩꯈꯣꯏꯗ ꯁꯦꯐ ꯑꯣꯏꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁꯨꯛꯅꯨꯗ ꯂꯩꯔꯤꯕ AR ꯑꯁꯤ ꯑꯊꯨꯕꯗ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯁꯦꯟꯇ꯭ꯔꯦꯜ ꯃꯤꯂꯤꯇꯔꯤ ꯐꯣꯔꯁ ꯑꯃ ꯊꯝꯕꯤꯌꯨ꯫ ꯃꯉꯥꯁꯨꯕꯗ ꯖꯦꯑꯦꯁꯤꯅ ꯊꯝꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯉꯥꯉꯣꯝ ꯅꯦꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯗꯕ ꯂꯣꯏꯅꯅ ꯖꯦꯑꯦꯁꯤꯅ ꯊꯝꯂꯤꯕ ꯗꯤꯃꯥꯟꯗꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯀ ꯌꯥꯅꯗꯨꯅ ꯐꯪꯂꯕ ꯃꯇꯝꯗ ꯅꯦꯕꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯑꯊꯧꯕ ꯃꯌꯥꯝꯒꯤ ꯂꯩꯔꯣꯜ ꯆꯟꯐꯝꯗ ꯅꯦꯕꯤꯒꯤ ꯍꯛꯆꯥꯡ ꯂꯩꯔꯣꯜ ꯆꯟꯕ ꯍꯥꯏꯅꯁꯨ ꯖꯦꯑꯦꯁꯤꯒꯤ ꯀꯟꯚꯦꯅꯔꯅ ꯐꯣꯡꯗꯣꯛꯈꯤ꯫ मांगखरबा मतुंगदा महाकि कीसिंगना हाले हाइबगी ऑडियोगी मेसेज कया मखोगी मेसेज कया ना मरम ओइरगा ना मा हात्रे हाइबगी पोती खंगगा अखोइ मागी मसा थीबा खंगदना लाकमनी अदुगा इखंग खंगौदना ngasi निनीगी ममांगदा अखोगी वीडियो अमा वायरल ओइरकदा मंगक तसेंग लेलगा वीडियो वायरल ओइरकदगी हाइरिबा मफमदु येंगबा मतमदा पुलिसिंगना अखोगी स्पॉट आइडेंटिफाई तौरब मतुंगदा मफमदुदा मियांगा पुलिसका पुन्ना हिबगुंबा मतमदा अंगांग असिगी मागी स्केलेटन मफमदुदगी फंगथि अदुना अखोइना थमजनिगिबदि सीरबा मतुंगदा नोमैना कापगा हातोबा मतुंगदा अमुकसु असिबा हक्सांग अदुको थांगना लेलगा वीडियो नमगा मियांगा करेम खखाइनबा हेना पेलहनदबा मौंगदा वीडियो वायरल ओइबलकबा हाइबसे अदुकी मतिक यामना क्रिमिनल ओइबा यामना ब्रुटल किलिंग ओइबा मिनुंगसिगी सुयाव यावदबा जाति अमगी थौरोंगनी हाइबसे खंगबनिना मदुदा चेनरिबा कल्प्रिट अदु अथुबा मतमदा लैंगाकना महापु कैपिटल पनिशमेंट पिननबा बुक तौबियो हाइबा वफमसिमा अदुगा अदुगुंबा थबक असीबबु करिगुंबा इज्जत अमत्ता पीदना मी असीबदुबु अमुक्का खांगना मंगक्ता लेलगा सानरगा अदुदगी हेंतोक्तुना अंगांगुगी मंगक मनुंगा मखोइना थक्पा चाबगी जेल केन थौदा अंगांगुगी मंगक मनुंगा इंथलंबा अदुकी मतिक मिनुंसी यावदबा थौंगदुना सेनरिबा जाति कुकी हाइबसे मणिपुरदगी पुंगता तांथोक्पिख्रो हाइबा वफमसिमा अदुगा मथंगदा इमुंगसिदा अदुकी मतिक अवाना तारगा लैरिबा इमुंगसिदा तुंगी युंबी ओइगदोरिबा अमबो हिंतत खत्तगा लैखरबनिना इमुंग असिदा महाकी इमुंगसि लैहौरिबा मियोइसिंदा इमुंगसिगी खजितंग हिंबदा मतेंग ओइननबा मसागा जानबा सिनफम अमा सरकारगी माइकैदगी पिबिनबा सिमा अदुगा मरिसुबदा अखोइना अंगांग असे हतलमिबा मफमसे सुगनुदा लैरिबा असम राइफल 37 असम राइफल दगी मीटर 200 फादबा मफमदनी सोकोम हाइबा मफम निंथौगी मयुम ममांगदा लेलगा सीरिबा अंगांगसे खुदक्ता लेनबसु नते सीरबा मतुंगदा नुमित निनी हुमनी लैरबा मतुंगदा लेनबनी हाइबा थौंगसे आर्मी केंद्रकी हेक चिंखोंग मयादा मीटर 200 फादबा मफमदा थोकबा थौदोंनि सिगी थौदोंसिदा असम राइफलना मतमदुदा करी मता खंगहौदब्रा खंगहौदे हाइना चेलिबसे अखोइ सिगा यानिदे अदुना सुगुनुदा होजी मणिपुर पुंबगी ओइना अखोइ असम राइफल लैबदी पामदे अदुबो सुगुनुमकी ओइनादि सिनासु खुदम चांगदम अमसु अमुका ओइरे सुगुनुदा लैबा असम राइफलना